मणिपुर हंदकी चाही खरा थोकलीबा थोदोक वाथोक असि मतौ करमना कदाइदगी हौरकपनो हाइबा लंगला लंगजेन थिदोक्तुना परमानेंट सोल्यूशन अमा पुरकनबा होनबगी महुत्ता ngaya ki solution tawduna chatkibana manipur santi hanjinba ngamloi haina emin mongjing mayung working president mmw ona fongdorakli mahana makha tana fongdokibada ngasi manipur da khundariba kanglo furu khudikmakna hiram amada natraga amada awas aitheng nangli unemployed youth na nomonomogi ising isagu masing hengalakli masa marom dom self confidence wat prigi society okiba mioi kya su yaukre national highway blockade tawshinba driver sing da khutha security force sing na khurak mukung na deploy tawraga prajada ot naisilakli lamdam asida chahi kya gi mamang dagi illegal immigrant gi watho oiduna lakli adubu ngasi fawbuda lenga ngatubina laisin bagi mami ma tari tasing namak masisu crime invite tawga chap manare atuga matamda manipur nrc tawduna lamdam asi santi hanjanaba central amadi state lenga no honabi haiba wafam thamki lamdam masih ima sing sina hari masih kanu se akogi masa sing kan nabuk dinda akan bethodang lo din ngasi phawda la yang nuri bede ngasi gi lenga sina tawi ba akogi praja sing wari ba akogi idp sing gi awaba aduga lamdam masida adi lamdam masih territorial integrity aduga territorial boundary kaida nabo hono matabda thawai na potha pigraba aduga asopan kaya yaurba adulo masa sing sikita mukta asukematik wan hona jeribi ma sing aduga asukematik wan hona jeribi lamdam masige CSO sing tawbe thabuk khongthang sing se ngasi pali walenga na ngasi ugida bum tawbe ta singama ke hay rogadi security nu khurak khangda leiriba khogi lamdam sida nomot kaungdar mi simina thoke mi mu fa yengai hoi de bonga sanga na sakita buli satta mi mu hatopa hatoba su pat trifawa pumdri fawa pitho oigana pitho tadna khangsil thamjil lamaga adi hek yenga tuka chadinga oiba research sadat kayam saliyo masida tapudi lamdam sida ngasi manipur sida crime toning ba mehat pipun toning ba fur pamal dai rabra ha se ngasi lamdam sing praja sing jong hanga mone tholabi ka sing namak hai rogidi masi kadai dagi kram mane lakibunu hai gidi masi lenga mi yam chega thizen ham yam kanna adi thizen laga hai ba makoi sing se muthal hob dar kale ngasi 2023 gi May tarik ahumdagi ngasi phawda tholiba thodo pathok sida yengo ngasi tapak lamdam sida akhona singdadi kaya chaludra bunina akhona khangudre adu waramuni singsu kai gi wadni adu tapak lamdam di kaya gi matak yam warge hematam da nomagi hentu mo proja kya amle ngasi idp sing pusika majeni media sing sene khungiri idp sing pusika majeni hai ba koi niam ni khungiri mohoi kadai dagi su kadai dagi se lenga na kaya ngam mo mate pa sumane ko proja sing kya am kham ni ge kari guma tam da idp sing marak tagi suicide to kaya am yo masana masabu thazu rakre tungi lambi kamana tungi lambi sat kadagi have se kham thamunga makra ma adu pusi kaya mani purde ser sida economic blockade to silaga amuk lamdam sing proja sing awa pi ne khaliba adum lo purap sing gi mathakta ngasi state lenga ngam sector lenga kari thok khot pi rage laiba security myam se imphal ngam da imphal da paisila da thamna gi damakra central security force myam ko sandis ngasi crime thoi wafam sing sida security sing 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 crime control to gi mauta imphal da smoke bomb ya gas ka paga matam ngai bagi mo sum dai sida yam luri badi akoi hojik tangai fadna hai ba kanglo pursi kanano kai no hai khungdo ko dakali aduga maloi maramdi akoi hojik nrc to ko dakane kanana kari no hai ba khangdo la bugda mukta nrc to ko dakali nrc ko to se matam sang lakre manipur da adug masi pawda manipur bo me tasin dadana usin dadana ulei maram sina nrc athoma tam to biduna manipur shanti leiba adug lamdam mama mitok mian ja leitaba manipur shanti leiba lamdam mo henbiu haduna ngasi daina ke famda apel to jeri adu karigum nrc torok bata agde manipur mati pangal welfare organization na lamdam masi nei masi yo sing amsu praja sing pullaga